ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯒꯤ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯌꯨꯝ ꯑꯍꯨꯝꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯌꯨꯝ ꯑꯍꯨꯝ ꯁꯥꯒꯅꯤ ꯍꯥꯏꯔꯕꯁꯨ ꯑꯅꯤꯈꯛꯇꯃꯛ ꯁꯥꯔꯝꯂꯦ ꯍꯥꯏꯔꯤ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 12ꯒꯤꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯔꯝꯕꯗꯨꯒꯤ ꯀꯩꯅꯣꯅꯤ ꯌꯨꯝꯁꯦ ꯄꯨꯂꯞ 6 ꯃꯩ ꯊꯥꯕꯗ 3ꯅꯤ ꯇꯨꯝꯅ ꯃꯩ ꯆꯥꯛꯈꯤꯕꯗꯣ ꯑꯗꯣ 3 ꯁꯥꯒꯗꯕꯗ ꯑꯅꯤꯈꯛꯇꯃꯛ ꯁꯥꯔꯝꯂꯦ ꯍꯥꯏꯔꯤꯕꯁꯤꯁꯨ amana chaiba yum haidi family amana amagi watlisina oja kamain tawbajano masigi matangda su dumak headline oina kara abanina masigi su manungda karigumba akoina khangdaba karigumba leiramgadra haina su dum khalle dubu tumna ahumai chakragadi ani saragadi ahumak adumak sapam thokprana khali masigi su adumak issue ma sungsoi soidana dumak lakhini sigi matangda di oja kari haini ahum chagadi ahum sabam thokpasi government gi mai kai dagi ani khaktamak akhanna saraga ama sadabasi oja masi kari phan laitabana oidoribra natragana kari haina yengba yagadoribnu sina muja masi je ai wakanda ko sarkar gi program mai makada yum sabo ram do mande masi tangai fadana MLA na natraga CM na ko moina pesa khaina raga tawram gadra ai masi aina confirm di nate ko adubu tawriba mong duna ne kai uno haita di sarkar gi di kamaina tawge ganda akhoi gi kari gumba yuma mai chak ta di madugi assessment ama change ko so mi lam da tawna ri di akhoi gi even return ITR return file tawba tawdaba adagi magi econ magi kai ani akhoi gi income mai tare mi du gi income gi matung ina mai mayum da se ai yum mai chaga aina lupa crore rom yaugre na thoi adai jan ya ponte ba bari bo ko crore madu gi ai assessment income du leitragadi madu akhoi da ngasai gi case lak ngai masak yam oe ba maram di IT kambuna ko akhoi manipur ri mamang dai thengna gi corona manung da akhoi kano kanano birla emporium or male birla emporium gi akhoi magi MD ayadra ko mana ai crore lising ani mange na video da thagala ko ma police na kai su bhagi diba mangona crore lising ani kamai leire no do ko do na sina wari mo re do masai gi yum sabagi wafam je masi ai gam da government gi program mai manung da se IDP atai myam gi tawri dana ko adu maina saba oram do mande adu maina saba natabani na sai gi individual amana ARC ai si ani si ai sabai dai ta lojara ge gain tawraga tawbo oram do male adu na maram ora kanda masai leho bosu rambe adu mase lekai club na haitare ko adagi mari leinaba adugumagi thabak tawbiri ba CSO singna sarkar approach tawraga miyam gi penna tawbi bagi tangai fada du leiyena smain thamjage okay thagachiri yang nungai jai